ꯃꯌꯥꯝ ꯑꯩ ꯐꯅ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛ ꯕꯂꯥ ꯍꯥꯏꯅ ꯃꯃꯤꯡ ꯐꯥꯎꯕ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤ ꯃꯦꯀꯞ ꯄꯣꯠꯂꯣꯏ ꯇꯧꯕꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄꯗꯣ ꯃꯉꯣꯟꯗ ꯇꯝꯃꯤ ꯍꯥꯏꯅ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯃꯦꯀꯞ ꯇꯝꯕꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯦꯠꯀꯦꯅ ꯀꯧꯔꯛꯏꯕ ꯑꯗꯨꯗ ꯑꯩꯁꯨ ꯄꯣꯠꯂꯣꯏꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅꯗꯩꯁꯨ ꯁꯨꯝ ꯁꯦꯠꯅꯤꯡꯅ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯉꯁꯤ ꯁꯦꯠꯂꯒꯦꯅ ꯆꯠꯂꯤ ꯑꯗꯣ ꯍꯥꯟꯅꯗꯩꯀꯣ ꯄꯣꯠꯂꯣꯏꯁꯦ ꯍꯥꯏꯗꯤ ꯏꯁꯩ ꯑꯃꯈꯛ ꯂꯩꯕꯅꯤꯅꯦ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯥꯟꯅꯒꯤꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯠꯇꯦ ꯑꯗꯨꯒꯤ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯑꯗꯨꯗ ꯑꯝꯇꯪ ꯑꯦꯛ ꯇꯧꯅꯤꯅ ꯂꯥꯛꯏꯀꯣ ꯑꯗꯨ ꯏꯁꯩꯗꯣ ꯄꯥꯝꯁꯨ ꯄꯥꯝꯖꯕ ꯍꯥꯟꯅ ꯀ꯭ꯂꯥꯁ 1, 2 ꯀꯥꯔꯤꯉꯩꯗ ꯑꯗꯨ ꯏꯁꯩꯗꯣ ꯁꯨꯝ ꯆꯠꯂꯦꯕ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯐꯥꯎ ꯁꯨꯝ ꯄꯥꯝꯃꯤꯗ ꯈꯪꯗꯦ ꯉꯥꯎꯖꯩ ꯃꯣꯏ ꯃꯌꯥꯝꯗꯣ ꯃꯦꯙꯥ ꯕꯦꯂꯤꯟꯗꯥ ꯑꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯣ ꯉꯁꯤ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯑꯦꯛ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥꯏꯗꯣ ꯁꯨꯝ ꯁꯦꯠꯄ ꯇꯝꯗꯣꯏꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯁꯦꯠꯂꯒ ꯃꯥ ꯌꯦꯡꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯁꯨ ꯌꯦꯡꯉꯅꯤ ꯔꯤꯜ ꯀꯥꯞꯄ ꯉꯝꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯪꯒꯗ꯭ꯔꯥ ꯍꯥꯏꯅ Lah sini. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯡꯒꯥꯟ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ